Matamsigi Musalman gi Imaan Abu Talib ki Imaan gum oirabra. Islam dharma khwaidagi henafaba achumba khangatlaba dharma ne. Sangsara sida chatnariba dharma khudingmak aran bani. Sumnatangi Islam haiba dharma asikhak achumba ne. Dharma asina mipum khudingmakpu santi amadi nungsi chanane hinghalle. Sangsara sida layriba mipum khudingmakpu achumba amasung afaba punsi marialda hingnanabagi damakta Allah-gi maikaidagi niyam ama semlaga miyoibada sinnabirakhi hairiba rule adugi maming Islam haina kawi. Islamgi niyam niti asibu ngakna chatrabadi sangsara sida santi amadi nungsinaba mangkhigani. Ngasi maksu aikhoina uri Matamsida Musalman singi masing yamna layrabasu chap chana Islamgi niyam niti mapung fana ngakna chatpa migi masing yamde. Marmasina amaga gi marakta nungsi pamunaba hantargi amadi nungsinaba pamunaba laytabadagi hatna sunaba. Khatna chainaba yamna toina thok. Yum khudingda santi layrakte. Mama mapa oiba singnasu macha singbu din Islam mapung fana khanghanbide. Amasung phazaba lamchat sajat tambibagi wakhalsu nongmagi asum hantharakli. Hadis pakta laki angang khudingmak pokpa matamda din Islam de poki tawbatabu Mahaki mama mapana angang adubu may latpa amadi Khudabu yadava kafir seme. Mama mapasingi wakhalda machabu alim hafiz mufti tamhaningbagi wakhal mangkhre. Doctor, engineer, professor, pilot oihningbagi apaambani henkhre. Machabu din Islamgi niyam niti ngakna chathannabu hotnadriba amadi din Islamdagi lapna puthoknabu hotnariba Mama mapasingi mathakta khudagi karamba faisla lakani haibasi khanthabagi sakti mangkhrabra. Ilma dingi wafum hairurabadi chap chana alim amabu macha manaw oidabugum yeknaba amagum launari. Mabu tongana khaidoktuna thambiri. Karigumbada alima amanaw Mayum panduna yumnak sagai hongduna chatkraba matungdasu nupi aduna mayum nauna kainabagi awaba thengnadingai maraktuda Islamgi niyam amadi parda ngakna chatpada kana amatan mahaki support tawbidaba. Mahakna tawzariba thabak aduda karem nabiba. Mahakpa tongana thambiba amadi parda tawgadaba manaw nupa Matayna chingbadagi parda tawnaba hotnajariba adubu mi tinnaningdaba apikpu wakhal chenba amagum noknabiba asina chingba awaba kaya thengnai. Chap chana mau khudingak Islamgi niyamda chatpa oirabadi mau aduna thengnariba awaba adu thengnaramloi. Mau aduga imung aduga nungsi chanana lengani. Adubu ngasigi yamna chawkhatle haina lawnariba Sangsar asidadi dharma bu cheksinna chatnaba hotnaba amadi Allah bu kizabi amagi punsi marialdi jel khanada thambagum oihanbiri. Pumlumak asibu uraga masibu chawkhatpa samaj amani haina lawrasira. Amaga gi marakta nungsinaba pamunaba mangkhraga samaj asibu chawkhatpa samaj amani haina kauragadra. Allah-gi Nabi S.A.W.gi gi khwaidagi hena nungsizaba amadi mahakpu yoppiriba mahaki chacha Abu Talibna. Muhammad Rasool ni Sadiq ni achumba chatpani thazaba yabani amanatdar ni amadi mahakna purakliba dharma asisu achumbani haiba khangni adubu mahak Islam purakpa ngamkhide. Hadis talaki Mahaki siramdagi matam yoraklabadaw. Huzur S.A.W.gi na hai chacha nahak la ilaha illallahu
kalima shahadat amukta solo. Ay Allah da chachagidama kokpinaba haizagi haina hangatchakhi. Adubu Abu Talib na khumlakhi ibungo nahak achumbani. Amanatdarni amadi nahak na purakpa dharma asisu achumbani haibu khangi. Adubu aina kalma shahadat adu solaga sikhiba tarabadi. Aigi sagai natai ipa ichana ibu talibti siba kibadagi mapa mapugi dharma thadok lagu Muhammad ki dharma da onkhe haigani amadi nok nakhigani. Asumna nok nabini kibadagi kalima son khide kufar gi halat sikhi. Ngasi Musalman ni haina chaw thoktuna leiraga Islamgi niyam niti masa masana su khanglaga Satnaba hotnadriba mahangna masagi parda ngakna chatsariba kayabu noknari. Kanthabiyo iche ichal ichininaw singi Imaan kadai fawba thamoida paklam khigani haina. Abu Talib na punmak achumbani khanglabasu mina nokna khigani kibadagi achumbadu pangthokpa ngamdana kufargi halata punsi loi khiba adumakni Ngasigi Musalman achumba khanglabasu mi kibadagi nok narakani khanbadagi achumba amabu pangthokpa ngamdre. Mawong asida aikoigi Imaan Abu Talib ki Imaan ga khenaba leiram khigadra. Amadi khudana aikoigi ithakta karamba faisla tawrakfam thokpagi ngasimak khanthabagi matam oidribara. Nungsiraba ichilnausing aikoina ngasi khangminakriba Matamsigi Musalman gi Imaan Abu Talib ki Imaan gum oirabra haiba topic asi nurkauba journal du yauri aduga topic asi bi iwi khibana aikoi khudimna yam ikai khumna zaribi alima razia jamia azizian iwi khibane Nungsiraba ichilnausing lairik asi leibiyo amadi pabiyo Amasung mipung khudimakta share tobiyo Allah Amasung Mahaki Nungsiba Rasool S.A.W.gi Apaambada Punsi Lenba kanna Hotnasi